ꯑꯍꯥꯟꯕꯃꯛꯇꯗ Kanglei ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯞ 3ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ISTV ꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ Maisnam Sarojna ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ Kanglei ꯆꯦꯅꯦꯜ ꯇꯣꯞ 3 ꯊꯧꯔꯝ ꯑꯁꯤ ꯄꯤꯛꯂꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯛꯇꯥꯛꯆꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯨꯊꯣꯛꯆꯕꯅꯤ꯫ Kanglei ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁ ꯑꯃꯗꯤ ꯐꯤꯂꯝ ꯏꯁꯩꯁꯤꯡꯗꯒꯤ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯪꯂꯛꯄ ꯚ꯭ꯌꯨꯁ ꯑꯃꯗꯤ ꯂꯥꯏꯛꯁꯤꯡꯗꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯦꯝꯗꯨꯅ ꯊꯥꯖꯕ ꯊꯧꯔꯝ ꯑꯃꯅꯤ꯫ Ngasi top 3 tarahumdoi suba episode asida kari karamba isaina ahumsuba anisuba amadi ahanba taribage haibadu mayam puna khangminadringai mangoinana ngasi Kanglei channel gi special guest oina yamna angang oina keyboardist amadagi tadana talent lerba Pritam Huidrom ga unaduna wari sanabagi mikup adu mayam puna yengminasi. Ahanbamaktada Pritam bu taramna okchari Pritam gi ming laifam amadi ima papum gi ming ichinnaw kya subibage class kya kabibano haibadu yengbiraba viewers singda marik chumna thambiram. Ai ming Huidrom Pritam ai laifamna hianglam awang Leikai. Ai pokpa babai mingna Huidrom Radhakanta Singh kawi. Duga ai pokpi mana Huidrom ongbi Dhaneswari Devi kawi. Duga ai ithakta yamba amalai mingna Huidrom Uttam kawi Uttam. Ai class 9 kajari aji. Pritam na keyboard khongba hobirakpase karam kandai hobirakibano aduduga oja kanagi makhadagi tambirakpage haibadusu haibiram. Ai tasingamakti keyboard khongbadi nachade adubu aina mamang chahi 2-3 jida ai khon isai sakpoina saamane ado hajiksu kana tammi ado khon ji olakpana maram oiduna khara mate khara lepane aduda matam lebang khangdana ai sum board olakpada keyboard sum tamgibo oina thoina tamba nate oja naina tamba nate khoidai gi Leikai gi mi lei adu keyboard khongba guitar khongba le adai khaga moide khaga tamhoraga moide tahobode yengauraga moine khaga takpi aduda adai khaga hayawbane. Pritam na khwaidai pambibase kari oibibage aduduga tungi punsidasu Pritam se adum keyboardist ama oina adum leigena khanbibra. Aina khwai pamjabadi apawa seisakpa ama oibani aduda aina sum hobby oina keyboard se sum khongjabani. Tungda seisakpa singer ama oirabasu keyboard khongbadina sum adum hobby oina thama keyboard se adum pamjai hai. Loishalakpaga mangoinana Pritamna khwaidagi pamjaba isai ama ngasigi ekhoigi thoramsida lengbirakpagi tanjasi laujaduna isai amta khongbiram taragadi yam nungaijagani khanjai. Isai mate ma hana khong tamjarage aduga keyboard kisu isai mate ma tosarage. Uvirava fajaba fajarubagi karikane uvirava fajava fajarubagi karikane khambirava nungsiba nungsirubagi karikane uvirava fajava
ꯍꯧꯗꯣꯛꯄꯂꯨꯕꯅꯤ ꯇꯨꯝꯗꯕ ꯀꯅꯥꯕꯨ ꯍꯧꯗꯣꯛꯄꯤꯌꯨ ꯂꯥꯏꯅ ꯑꯇꯨꯝꯕ ꯃꯥꯇꯕꯨ ꯍꯧꯗꯣꯛꯄꯂꯨꯕꯅꯤ ꯇꯨꯝꯗꯕ ꯀꯅꯥꯕು ಹೌದೊಪ್ಪಿಯು ಲಾಯ್ನ ಅತುಂಬ ಮಾತವು ತಾವಿದ್ರವ ಇಸೈ ಸಕ್ಲುಬಗಿ ಕರಿಕನೆ ಉವಿದ್ರವ ಫಜವ keyboard tek mo khongjarage si aina khongjadorba isaijina Susmitana sakpa ra lon thoktaba haiba isaidu khongjarage ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯥꯛꯄꯤꯕꯁꯤ ꯑꯗꯣ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯣꯡꯕꯤꯔꯝꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯁꯦ See You Again ꯋꯤꯁ ꯈꯥꯂꯤꯐꯥꯒ ꯆꯥꯔꯂꯤ ꯄꯨꯠꯀ ꯑꯗꯨꯒ ꯁꯛꯄꯗꯣ ꯑꯝꯇ ꯈꯨꯗꯣꯜ ꯊꯝꯖꯔꯒꯦ
ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯁꯣꯝꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯌꯥꯟꯐꯤ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯄ꯭ꯔꯤꯇꯝꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯛꯅꯥꯏꯕ ꯁꯩꯁꯛꯄ ꯑꯃꯗꯤ ꯀꯤꯕꯣꯔꯗꯤꯁ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯦꯟꯅ ꯐꯥꯎꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯀꯪꯂꯩ ꯆꯦꯅꯦꯜꯗꯁꯨ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯕ ꯑꯩꯒꯤ ꯇꯦꯂꯦꯟꯁꯤꯕꯨ ꯎꯠꯊꯣꯛꯆꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩ ꯆꯦꯅꯦꯜꯕꯨ ꯉꯁꯤ ꯇꯣꯞ 3ꯒꯤ 18 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯑꯍꯥꯟꯕꯃꯛꯇꯗ 3 ꯁꯨꯕꯗ ꯂꯩꯕ ꯏꯁꯩ ꯑꯗꯨ ꯍꯥꯟꯅ ꯈꯪꯍꯟꯖꯒꯦ With 81,224 views amadi 2,548 likes panglaba isay adudi nang yaudana hingba ngamloi. Isay asigi producer na Tayan Paibam Ongbi Promo Devina Oibiri. Suren Yumnamna saysakliba isay asida JB amadi Babirani amadi Pigina Maru Oiba Saktam Langduna Suresh Malom na direction pibiri. Nangdi aigi tawaini Nangdi aigi hakjangni Nangdi aigi manglani Nangdi aigi taibangni Nahak yaudana ay hingba ngamloye Nang yaudana Hidom hingamloye Thongli bathaja mana inaktagi chatkrisu Nangdi chatkinu nungsibi Tabal mangaw sina Ipamdagi lapkrisu Nangdi lapkinu nungsibi Nongdol thajasu pamlude Tajagi mai thongsu yingning lude Taibamgi phajabasu ngaurude Nangbu thamoy sengna nungsirubana Nongdol thajasu pamlude Tajagi mai thongsu yingning lude Taibamgi phajabasu ngaurude Nangbu thamoy sengna nungsirubana Hongba naiba taibang khongchatta Lepiyo aigidamak lengdana Hongba naiba taibang khongchatta Lepiyo nangna aigidamak Isay asigi matangda Suresh Malom amadi Pinky ka unaduna wari sanabagi tanja adu lawsake. Ahanbamaktada Suresh Malom bu taramna okchari. Nang yaudana hingba ngamloi hariba music video asina 3 suba mafamda tarakpasida director ama oina kari phawbibage habado mayamda thambiramo. Yamna nungaiba phawje top 3 tarakpase. Haibedi heroni oiba aigi cha Bibelani sina. Hamba kumba oibisida आईडी टॉप 3 का तारप याम नगाइबा फावे अदुगा अखोगी इशु जिनजु यामना अंगांग ओइसरगा जमोना टेलेंट ओइबा तोंबा लै अदुना मानजु यामना तोरपजे एंगोंदा नगाइबम फावजे इसै असिना माइ पालपा मतमदा क्रेडिट हाइबा तारे मसी कनादा पिबिनिंगे नंग यावदना हिंगबा ngamloi हाबा म्यूजिक एल्बम मसी आईडी चानुपी हाइ तारे बेबी रानी जे हांबा खोंदा जबने मागी फिल्म गिलांजिदा अदुगा सिगी सही म्यूजिक एल्बम जिगी क्रेडिट से माकिदी मामने रॉकी ना माना लाइन समपने होंदा अदना मावोंदो ने क्रेडिट पिनिंगे अदुगा इजा बिबिरानी जु थवा यावना तवी एल्बम म्यूजिक एल्बम जिदा अदु होय जीबी जु तुम आंगा नोबो जिदा मावना सपोर्ट am तवी बाय तारे अदुम मुना जु यामबा ngasi top 3 gi mafam जिदा फंगमनेना खंगी अदुगा आई इशू हाय तारे इशू जे यामना
माजु थवाई यावना तौबा हाइतारे ngasi pinky amani director na chinba kaya kai thopiduna akhoi studio da lengbirakpagi damakta achamba khudol khata tamjage pinky tungi punchi da su pinky amadi director bu hena hena mai pakpa oibiu haina akhoi gi Kanglei channel ge mai kai dagi haijai ai ju oi jage Kanglei channel ju mai pakpa oibiu makha chadhajarakpa oina ani suba mafamda lariba isai edu mayamda khanganjage with 1,21,852 views amadi 2,158 likes panglaba isai dudi udiknuna leire isai asi Devchan Khumana direction pibiri Thongam Sarmila amadi Ramlaina producer oibiduna yaijitna saisak piri isai asi da Gepilina amadi thoiba arkena maru oiba saktam langbiri Maikai khangda malang mana purakibagum hangla thamoi sida fauhan biri nungsiba nongdam ba magi nongdam khol oina uningduna laire mikko kholinge taningduna laire nungsi khonjelda uningduna laire mikko kholinge taningduna laire nungsi khonjelda nungsi nangi jinglodo ningsingdona leire nungsi minoto wakalsina hangli thamoy mangonda karigi nangbu asukoi dariba konjal thokta thamoy sina komlakiba yetuna thamkre pamubi saktamdo Kumdona hena nungsi halli uningdona laire mikko kholinge taningdona laire nungsi khonjelda uningdona laire mikko kholinge taningdona laire nungsi khonjelda Sigi matangda thoiba arke Korou Toubul amadi Yaijit ka unabagi tanja adu lawjage ahan bamaktada thoiba arke bu taramna ukchari thoiba raskumar ji kongna khurumjari oding duna laire hariba video album asina Kanglei channel gi top 3 da ani suba mafam da nauna kanba ngamlakpasida somda kari phaubi ke haibado amukta thamberam nasi Kanglei channel gi top 3 gi manung dai gi saina ani suba mafam da chanba ja yam harawi duga light tawbiba viewers sing khudimang su ay loin thaka sari ado sidagi henba amuka ju henna mai pakko oijage si haijane nungai sei ise sinamba matamda thengna khiba awa nungai ke adu actor ama oina tang phongdok piramo awa nungai je hoi nungju nungai wa ju wai adobo khangde dum warju wana dum tawdab ya dabina dum nomada loy be sai je adu nomada dum nongdang ayuk nongdin gi
pung ani makai sai dai na nongdang pung ni pa makai ma pan sai bo na me ba adum nong mi wan so adum no challe adum hoi ingju ingye ingdam da matamina ko adu bo adum tong da ya da na taw ro ni na adum lo challe je na meam taw la ga ta dem jal hoi adagi hoi imana ba nandaram hoi nam pula khola ga adum wana budi lo chan gre adu bo hoi nungju nonga adu bo na si wana taw gi be isai da na si Kanglei channel ki top 3 gi mong da ani sam phum da kalak ba si ji kana taw la ti awa phunong to lai pokhre loina nungai hai tare makha cha thajarak pa oina uning duna lere hariba music video album sidagi comment gara select tawsage Nishanta Wairokpam hero khufaja ama tawdro mayam hakchang do khara fagat ladi film kuma o masidesda kari phongdok pining Nishanta Wairokpam bu thoibana thaga jari hoi ai isa jin pai ge dikhale adu isai ai isai ji sakpiri ba ya ji khuman magi isai je sumata na isai jale khole ha ga gi isai je hana jin pai jing ai da hana te sok thok pani hana ai gi lari ba phipam jana sum yeng ji na camera da adu bu hoi Nishanta wa pambu thaga chari adu matung ta da ju siden ha mai pak pa dum oi jage hena taw ngam ja ba oi jage ha jaraga Nishanta bu thaga chari Thoiba roiba comment namu lokhachage Bikramjit Murangthem nice thoiba RK Rasikang haina haibirekli kari haibini Bikramjit Murangthem bu thaga chari ai isai gi namta comment dibirak pagi matung ta da ju aina music video to ba khuti mata ju comment adum sumaina dum dibirao support tawbiyo sia ga Bikramjit bu thaga chari yam nungai jai songi achin ba kaya ma kai thokpiduna akhoi gi studio da lengbirak pagi damak chamlaba lengyan fi ama khudol tamjage losan biyo thoiba tungi punsi da su hena mai pakpa actor ama obiyo haina akhoi gi mai kai dagi wish tawjari Kanglei channel bu thaga chari na si akhoi bu unabai tanja ma Kanglei channel da bibi baje yam harawe ado taru bu khudimang ta ju Kanglei channel bu pesi sana mai pakko obiyo sia do sinjara ahan ba makta da Korou bu taramna okchari Korou na makeup artist ama oina makeup tawbiriba asigumlaba music video asida top 2 chalakpa sida kari khanbige Kanglei channel top 3 gi manung chana ani sumom phom kan banam jara pasi asukki matik nuai jai songi crew member ama di fan sing da kari haining ba leibage haiba to phongtok piramo isai isi nambada wamina ke team member sing bu makeup artist amoina thaga to phongtok jai songi achin ba kaya bu kai thokpiduna ngasi akhoi gi Kanglei channel gi studio da lakpi bagi damakta chamna khudol ama pichage songi tungi punsida su hena mai pakpa obiyo haino wish tawjari Kanglei channel bu thaga chari ahan ba makta da Yairipok putaramna okchari Kanglei channel bu thaga chari uning duna leire hariba music video album asina second su bada tarakpasida seisakpa ama oina adongi thamoi da kari phaubi bage habatu amungtang pautambiramo aigi music video aina saksaba music album uning duna leire hariba isai sina second tarakpasida ahagna production team bu su thagat phongdok chari aduga isai asibu second tana bhona birakpada likes view amadi comment tabirakiba mayam namo ku so ahagna thagat chaba phongdok chari ngasi yaijit na lekbirakpagi tanja se laujaraga uning duna leire hariba music video album sidagi isai matek amtang khudol tambiramagadi yam nungai jagani isai jibu sembirakpada aigi yamba poirei amadi isai gi lyrics asan bu saiton bu so ina thagat phongdok chari du isai se mat ai ga yam hayudana saksabdi na te du matem tang ding jaramgi hangla nongdol thakki leichil ma pai gum hangla thamoi seda hau han bi nusiba nongdam ba magi nongdam khol oina uning duna leire mi khudingi taning duna leire nungsi khonjel do yam nungai jai tabada ngasi yengbiriba viewers sing na su yamna pamna tabigani haina su khanjai makha chathajarakpa oina uning duna leire hariba music video album sidagi comment lokhachage Pinky Nongs kaino ibungai jit ki khonjel sibu asukyam ingi sibu sakta ekta nate khonjel su awatpa leite ibung haina thambirai sida kai Pinky Nongs pu soina thagat chabu phongtok chari aduga igi sei bu pamna amadi
खोइदाना ताबीबगीदमक्ता ꯑꯩꯅꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯁꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯌꯥꯟꯐꯤ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯀꯪꯂꯩ ꯆꯦꯅꯦꯜꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯁꯩ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯂꯩꯔꯛꯂꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯔꯝꯗꯝ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯁꯉꯥꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯅꯣꯡꯏꯟ ꯄꯦꯅꯥ ꯊꯥꯡ ꯇꯥ ꯁꯒꯣꯜ ꯀꯥꯡꯖꯩ ꯏꯃꯣꯏꯅꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯤꯇꯝꯁꯤꯡ ꯏꯕꯨꯗꯧ ꯄꯥꯈꯪꯕꯒꯤ ꯄꯥꯐꯜ ꯂꯣꯏꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯃꯗꯤ ꯈꯥꯃꯦꯟ ꯆꯠꯄꯒꯤ ꯂꯦꯡꯌꯥꯟ ꯑꯃꯗꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕ ꯃꯤꯇꯝꯁꯤꯡ ꯑꯃꯁꯨꯡ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯐꯖꯔꯕ ꯐꯤ ꯑꯃꯗꯤ ꯂꯦꯡꯌꯥꯟ ꯃꯈꯜ ꯁꯨꯅ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯁ꯭ꯇꯣꯔꯗ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯀꯌꯥꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯌꯥꯔꯕ ꯑꯦꯀ꯭ꯔꯦꯂꯤꯛ ꯕ꯭ꯔꯥꯁ ꯑꯦꯂꯨꯃꯤꯅꯤꯌꯝ ꯋꯨꯗ ꯑꯃꯗꯤ ꯏꯄꯣꯛꯁꯤꯅ ꯁꯥꯕ ꯃꯦꯃꯦꯟꯇꯣꯁꯤꯡ ꯀീꯆꯦꯟ badge sticker calendar screen printing wall hanging resin photo framing t-shirt printing asinachingba kaya ama sabagi khudong chaba leiba lining solution ni ngasi maglengsinbirau aikhoigi address Wangkhei Tokpam Leikai Singjamei Kongba Road Imphal East Manipur 9862758272 da call tawbirau loina na aikhoigi Facebook page Lining Solution da like tawbiduna aikhoigi anau puthorapa potlamsing yengbiyu amasung apamba order tawbiyu mayambu amuka hana taramna okjari ngasi Kanglei Channel Top 3 gi 16 suba episode asida karamba isaina ahanba taribage haibadu mayam khangminabagi tanja adu yausalake kari karamba isaina taba manbige with 4,50,857 views amandi 5,784 likes fanglaba isai adudi yaung inbiro isai asiba san mangangna producer oibiri Rani Sana Samna Saisakliba Isai Asida Gapilina Amadi James na Maru Oiba Saktam Langduna Depchan Kumana direction Pibiri.
apambata tamjaro nanimbo Laubiro apambata tamjaro nanimbo Aina nushibana hakna Aina pamjabana hakna Nangna su aibu nushiradi Nangna su aibu pambiradi Ai khoida Inakta Ai khoida inakta punshigi oina Inbiro inbiro Ai khoida yahu inbiro 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 Isay asigi matangda Debjan Kuman amadi Sanatomba Irungbamga unaduna wari sanabagi mukutanta lauzage. Ahanba maktada Debjan Kuman bu taramna ukchare. Kanglei channel bu su Debjan Kuman gi site gi thangdu phongdokchari. Debjana director ama oina puthokhiba music video album asina ahamba mafamda kanba ngamlakpase kari phawbige isada. Yaungin biro music video album sina Kanglei channel gi 13 episode asigi yoina top 3 gi manung da top 1 khwaidigi makok tarpasi director moina aigi site yam nungai phawje loinana masibu ishe sibu top 1 tahan bire iba viewer sing adegi ai pungi ba ai loina jagi ba crew sing artist khuding mak pusu aina thamoi sengda thagat pa amadi nungai ba phongdok chari thagat chari director bu isai asina piriba wari sigi matangda director ama oina wahai kharadang thambiramu tasena har kanda masi yam nungai wari ni aidi masai gi yaungin biro hai bi seji ai khoina tasena changyeng amoina namjabani tasena har kanda di kari marong gi hai matamda masai gi wari ji gi matangda aina piningi ba aidi ai khakna te isoi mi na pirak tragadi aina fana piningi haidana supi banga pote sanga gi mayek iraktana sanga gi pot puthokpa hongna de haijariba anga sai gi pabung khaidem imoni ibirapadasu khoi gi yamna waklonji wangna haibitare haidi mayamna sida commenting dadi fajadaba mayama e yaung inba khotpa ngam adu haibni chung mayam bibiri adu masita sengde akoina masida uthok chaba matam desu nupis ne yaung in maning bagi pot mayam thamtara ga su nupa jina di inge hai pot lei gi deba loisala pada akoina conclusion sida kai pige kanda poloida ngamoi hena to mana di thamjagi ba adu masi tasina changi ngamoi ne namjabane leibak sida haidi tasina maruina akoi iramda manipur sida leiriba miyoi singse masi yaung in bagi maram sida kari idea kari knowledge saidi yaningbra yaningdabra nipi singsina kya ilaning da bje masi change ngamoina thamge ba yam na kai challenging oiba adu music video ma khangena haisagi yam ngai jai tabada somna achinba matam kaya bu kai thokpiduna ngasi akhoi gi studio da lengbirak pagi damakta Kanglei channel gi makai dagi icham chamba gift amtang pijage taram sai Kanglei channel asigumba bamma yamleba khudol amakha pibibagi tamakta Kanglei channel bu swaini ngari tena thakachari amadi ngasigi asigumlaba tanja asi logjaraga khoi lakpadi ngamdraba haidi masama khoi force ki line da leirobada force line da leirobada ma se khoi producer biriba dabasan manga mark se hoji technopal da leibna maram moraga lakpadi ngamdre adu tabu makna Kanglei channel gi site ta message ama khak thari masigi message si ai masingam tang ji khutong chaba lorga tang pathok sage yani pathok pi dabasana sumna habire Kanglei channel top 3 gi taram du sube episode pu yengbiri ba mayam amadi live laba viewers singbu masan mangang no khrum chari ai gi music video album yaung in biro hai basina top 3 gi top 1 tar pasida yam noi fawi top 1 tahan biri ba live laba viewers singbu su thaga to phongduk chari amadi James Saikhom Gepelina Dara Bachapan Nonglen Khomba amadi cruise coding mapusu thagat phongduk chei loinana ai hinau director biriba Debjan Kumana kana hona viduna to wan ta ba phongjabasi masigi damak thagachari aroibada Kanglei channel hidinga litana thagachari matung desu Kanglei channel afaba tung koina miyam gi afaba hena tawboi bira oloinana talent leiba artist kya basu puthokpiduna mai pakna miyam gi damak ta thawal tawang ngamboi view haina dabasangi site gi wish tawri Bashan mangang busu akhoi Meikai dagi taramna ukchari ahanba maktada Sanatomba bu taramna ukchari thagachari isai asina matamda director ama oina awa nungai thengnarakhiba singdo amuktang thambiramu yaoin biro hairiba isai asigi shooting manungda awa nungai ani thokna thengnaki adubo awabada hairagadi
hayeng shooting ni haiba matam asida ngasi numisida ahingda nong kanna chuba asigi khanjaloga hayeng nongalaga nong tagada taroidra shooting tawba yagada yaroidra haiba si wakhanje awaba amdi oiki aduga shooting manungdadi yamna nungaiki yam nungaije adomna adomgi achinba kayabu kaithokpiduna ngasi akhoi studio da lengbirakpagi damakta akhoi gi makaidagi phi amatang khudol tamjage ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯀꯤꯗꯃꯛꯇ ꯑꯅꯧꯕ ꯏꯁꯩ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯃꯄꯥꯎ ꯀꯌꯥꯒ ꯑꯃꯨꯛ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯪꯂꯩ ꯆꯦꯅꯦꯜꯅ ꯂꯥꯟꯊꯣꯛꯆꯕ ꯇꯣꯞ 3ꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ